ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯈꯔꯗ ꯑꯌꯨꯛꯀꯤ ꯄꯨꯡ 7:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯅꯤ ꯋꯥꯡꯊꯣꯏꯕ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯍꯥꯊꯨ ꯂꯣꯏꯁꯤꯜꯂꯤ ꯁꯥꯏꯀꯜ ꯑꯃꯟꯕꯗꯣ ꯏꯟꯊꯣꯛꯂꯒ ꯃꯃꯥꯒꯤ ꯍꯣꯇꯦꯜ ꯇꯝꯅ ꯂꯥꯛꯏ ꯊꯣꯏꯕ ꯆꯠꯅꯕ ꯊꯣꯔꯛꯂꯕ꯭ꯔꯣ ꯍꯣꯏ ꯃꯥ ꯃꯅꯝ ꯅꯝꯕꯤꯔꯣ ꯊꯦꯡꯉꯦ ꯕꯤꯃꯣꯂꯥ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯕꯤꯔꯒ ꯁꯦꯟꯒ ꯌꯥꯎꯔꯕ꯭ꯔꯣ ꯅꯪꯕꯣ ꯂꯨꯄꯥ 10 ꯄꯤꯌꯨ ꯕꯤꯃꯣꯂꯥꯁꯨ ꯄꯥꯛꯁꯤꯗꯒꯤ ꯂꯨꯄꯥ 10 ꯆꯞꯄꯤ ꯑꯃ ꯂꯧꯊꯣꯛꯂꯒ ꯁꯤ ꯄꯥꯏꯁꯤꯜꯂꯣ ꯑꯁ ꯏꯃꯥ 10 ꯂꯧꯒꯦ ꯌꯥꯔꯦꯁꯦ ꯆꯠꯂꯣ ꯊꯦꯡꯂꯅꯤ ꯁꯥꯏꯀꯜꯗꯨꯗ ꯁ꯭ꯀꯨꯜ ꯇꯝꯅ ꯂꯥꯛꯏ ꯊꯧꯔꯛꯏ ꯒꯦꯠꯇ ꯇꯝꯐꯥ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯗꯥꯋꯥꯉꯝꯕ ꯇꯝꯐꯥꯁꯦ ꯉꯁꯥꯏꯗꯩ ꯉꯥꯏꯕꯗ ꯋꯥꯔꯕꯅꯤ ꯀꯩꯅꯣꯝꯗꯤ ꯄꯤꯖꯕ ꯌꯥꯏꯅ ꯋꯥꯡꯊꯣꯏꯕꯁꯨ ꯅꯣꯛꯂꯒ ꯏꯃꯥꯒꯤ ꯍꯣꯇꯦꯜꯗꯩ ꯂꯨꯄꯥ 10 ꯂꯧꯔꯛꯏ ꯍꯩ ꯂꯩꯕꯤꯒꯦ ꯀ꯭ꯂꯥꯁꯇ ꯎꯏꯗꯅꯕ ꯇꯝꯐꯥꯅ ꯄꯤꯔꯛꯑꯣ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯂꯩꯖꯒꯦ ꯋꯥꯡꯊꯣꯏꯕꯁꯨ ꯄꯣꯀꯦꯠꯇꯒꯤ 10 ꯆꯞꯄꯤ ꯂꯧꯊꯣꯛꯂꯒ ꯄꯤꯔꯛꯏ ꯆꯪꯉꯣ ꯊꯦꯡꯉꯤ ꯁꯥꯏꯀꯜꯗꯨ ꯊꯝꯂꯝꯂꯒ ꯋꯥꯡꯊꯣꯏꯕ ꯀ꯭ꯂꯥꯁ ꯆꯪꯉꯛꯏ ꯅꯇꯨꯅ ꯑꯃꯨꯛ ꯐꯥꯔꯤꯔꯥ ꯔꯣꯕꯔꯠꯀꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂ ꯐꯝꯃꯤ ꯋꯥꯡꯊꯣꯏꯕꯗꯣ ꯎꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯃꯤꯊꯥꯏ ꯑꯃ ꯂꯩꯕꯤꯌꯣꯗꯤ ꯌꯥꯗꯦ ꯅꯇꯨꯒꯤꯗꯤ ꯂꯩꯔꯤ ꯑꯣꯏꯔꯝꯅꯤꯅꯦ ꯍꯥ ꯂꯩꯔꯦ ꯌꯥꯔꯤꯕꯣ ꯅꯨꯡꯁꯤꯔꯕꯨꯗꯤ ꯃꯈꯥ ꯇꯥꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯨꯗ꯭ꯔꯦ ꯑꯣꯖꯥ ꯆꯪꯉꯛꯇꯨꯅ ꯀ꯭ꯂꯥꯁ ꯍꯧꯔꯦ ꯁꯨꯝ ꯇꯧꯔꯛꯄꯅ ꯁꯨꯇꯤ ꯊꯥꯔꯝꯗꯥꯏ ꯀ꯭ꯂꯥꯁ ꯑꯃ ꯋꯥꯠꯂꯤꯉꯩ ꯊꯣꯡꯅꯥꯎꯔꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯂꯨꯕꯗ ꯇꯝꯐꯥꯅ ꯆꯠꯈꯤꯕꯗꯣ ꯎꯔꯦ ꯔꯣꯕꯔꯠꯇ ꯈꯨꯅꯤꯡꯅ ꯐꯠ ꯊꯤꯡꯉꯤ ꯇꯨ ꯇꯝꯐꯥ ꯆꯠꯈ꯭ꯔꯦ ꯅꯇꯨ ꯆꯠꯈ꯭ꯔꯃꯤꯅ ꯂꯩꯐꯝ ꯈꯪꯗ꯭ꯔꯤꯔꯣ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯍꯣꯔꯦꯟ ꯆꯟꯗ ꯍꯪꯂꯨꯁꯤ ꯑꯔꯣꯏꯕ ꯀ꯭ꯂꯥꯁꯇꯨꯃ ꯋꯥꯡꯊꯣꯏꯕ ꯑꯦꯇꯦꯟꯁꯟ ꯐꯖꯅ ꯄꯤꯕ ꯉꯝꯗꯦ ꯀ꯭ꯂꯥꯁ ꯂꯣꯏꯕ ꯉꯥꯏꯕꯗ ꯑꯋꯥꯕ ꯑꯃꯅꯤ ꯂꯥꯛꯑꯣ ꯎꯪꯂꯒ ꯂꯩꯒꯦ ꯍꯥꯏꯔꯣ ꯁꯨꯇꯤ ꯊꯥꯔꯦ ꯑꯣꯖꯥ ꯊꯣꯛꯈ꯭ꯔꯕꯣ ꯀꯩ ꯁꯕꯖꯦꯛ ꯇꯥꯈ꯭ꯔꯦꯅ ꯍꯪꯗꯣꯏꯔꯥ ꯑꯃꯨꯛ ꯆꯟ ꯆꯠꯈꯤꯕꯅ ꯍꯥꯜꯂꯅꯤ ꯂꯥꯛꯑꯣ ꯑꯝꯇ ꯑꯅꯤꯗꯨ ꯒꯦꯠꯇ ꯆꯟ ꯉꯥꯏꯔꯒ ꯂꯩ ꯑꯀꯣꯟꯕꯗ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯇꯞꯅ ꯊꯣꯛꯂꯛꯏ ꯆꯟ ꯋꯥꯡꯊꯣꯏꯕꯅ ꯀꯧꯕ ꯇꯥꯔꯗꯨꯅ ꯑꯣꯟꯊꯣꯔꯛꯏ ꯗꯥ ꯋꯥꯡꯊꯣꯏꯕ ꯀꯩ ꯍꯥꯏꯒꯦ ꯅꯨꯄꯥ ꯑꯅꯤꯗꯨ ꯆꯪꯁꯤꯜꯂꯒ ꯇꯝꯐꯥ ꯆꯠꯈ꯭ꯔꯤꯗꯣ ꯀꯥꯏꯗꯅꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯣꯏ ꯗꯗꯥꯅ ꯂꯧꯕ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯆꯠꯈ꯭ꯔꯕꯅꯤ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯒꯦ ꯀ꯭ꯂꯥꯁ ꯂꯣꯏꯗ꯭ꯔꯤꯉꯩ ꯆꯠꯄꯗꯣ ꯀꯩꯒꯤꯅꯣ ꯈꯜꯂꯨꯔꯦ ꯆꯟꯁꯨ ꯆꯠꯈ꯭ꯔꯦ ꯋꯥꯡꯊꯣꯏꯕꯒ ꯔꯣꯕꯔꯠꯀꯗꯤ ꯁꯥꯏꯀꯜ ꯊꯧꯔꯒ ꯇꯞꯅ ꯋꯥꯔꯤ ꯁꯥꯔ ꯂꯥꯛꯏ ꯆꯠꯂꯨꯁꯤꯔꯥ ꯅꯪ ꯊꯕꯛ ꯆꯤꯟꯕ꯭ꯔꯥ ꯅꯇꯨ ꯅꯥꯏ ꯍꯥꯏ ꯌꯥꯄꯣꯠꯇꯦꯕ ꯍꯥ ꯂꯣꯏꯁꯜꯂꯣ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯁꯦꯕ ꯐꯣꯟ ꯂꯩꯗꯅ ꯇꯧꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯩ ꯄꯥꯏꯗ꯭ꯔꯁꯨ ꯅꯪ ꯑꯃ ꯄꯥꯏꯔꯗꯤ ꯐꯩꯗꯅ ꯌꯥꯔꯦ ꯁꯠ ꯌꯨꯅꯤꯐꯣꯔꯝ ꯍꯣꯜꯂꯒ ꯂꯥꯛꯑꯣ ꯉꯥꯏꯔꯝꯃꯒꯦ ꯁꯣꯝꯗ ꯋꯥꯡꯊꯣꯏꯕ ꯍꯔꯥꯎꯅ ꯃꯐꯤ ꯍꯣꯡꯃꯒ ꯆꯥꯐꯧ ꯆꯥꯗꯒꯩ ꯃꯃꯥꯒꯤ ꯍꯣꯇꯦꯜꯗ ꯂꯥꯛꯏ ꯃꯥ ꯆꯔꯥ ꯋꯥꯜꯂꯕ꯭ꯔꯣ ꯋꯥꯟꯗꯦ ꯏꯃꯥꯟꯅꯕ ꯑꯃ ꯅꯥꯔꯦ ꯍꯥꯏ ꯆꯠꯂꯨꯒꯦ ꯇꯧꯅꯤ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯄꯩꯁꯥ ꯈꯤꯇ ꯄꯤꯌꯣ ꯆꯥꯅꯕ ꯈꯤꯇ ꯂꯩꯈꯤꯒꯦ ꯑꯗꯨꯒꯤꯔꯣ ꯅꯪꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯗꯣ ꯁꯤꯅ ꯌꯥꯔꯗ꯭ꯔꯣ ꯆꯥꯝꯃꯅ ꯌꯥꯔꯅꯤꯗ ꯆꯅꯤꯁꯦ ꯑꯗꯨꯝ ꯄꯨꯔꯣ ꯆꯠꯂꯣ ꯄꯩꯁꯥꯗꯣ ꯂꯧꯔꯒ ꯆꯠꯈ꯭ꯔꯦ ꯔꯣꯕꯔꯠꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯀꯩꯅꯣ ꯑꯗꯨ ꯌꯥꯝ ꯊꯦꯡꯉꯤꯅꯦ ꯏꯃꯥ ꯃꯅꯥꯛ ꯑꯃꯨꯛ ꯆꯪꯉꯨꯔꯤꯅꯤ ꯄꯩꯁꯥ ꯂꯧꯕ ꯄꯤꯖꯅꯤꯡꯈ꯭ꯔꯕ ꯅꯇꯨꯁꯦ ꯋꯥꯡꯊꯣꯏꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯦꯡꯉꯦꯗ ꯑꯅꯤꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯇꯝꯐꯥꯍꯣꯏ ꯂꯩꯀꯥꯏꯗ ꯂꯥꯛꯇꯨꯅ ꯂꯩ ꯆꯪꯉꯨꯕꯁꯨ ꯌꯥꯔꯣꯏ ꯇꯧꯔꯤꯁꯦ ꯆꯪꯕꯃꯛ ꯆꯪꯗ꯭ꯔꯕꯁꯨ ꯇꯝꯐꯥꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯆꯠꯇꯨꯅ ꯂꯩ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯗꯥ ꯋꯥꯡꯊꯣꯏꯕ ꯋꯥꯡꯊꯣꯏꯕ ꯐꯠ ꯅꯣꯟꯈꯠꯇꯨꯅ ꯅꯪ ꯂꯩꯕ꯭ꯔꯥ ꯌꯦꯡꯂꯤꯅꯦ ꯅꯪꯕꯨ ꯅꯥꯏ ꯍꯥꯏꯗꯥꯏꯅꯦ ꯇꯝꯐꯥꯅ ꯐꯔꯦꯗ ꯉꯁꯥꯏꯅ ꯑꯁ ꯑꯩꯗꯤ ꯃꯤꯍꯨꯟꯒ ꯁꯨꯔꯨꯗ꯭ꯔꯦ ꯑꯩ ꯅꯨꯡꯁꯤꯕꯁꯦ ꯅꯨꯡꯁꯤꯗꯀꯣ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯔꯨꯁꯦ ꯌꯥꯕ꯭ꯔꯥ ꯍꯣꯏ ꯇꯝꯐꯥꯒ ꯋꯥꯡꯊꯣꯏꯕꯒꯁꯨ ꯃꯤ ꯈꯔ ꯆꯠꯇꯕ ꯄꯥꯈꯪ ꯂꯩꯁꯥ ꯎꯅꯐꯝ ꯌꯥꯝꯅ ꯆꯤꯛꯄ ꯃꯐꯝꯗ ꯂꯥꯛꯏ ꯔꯣꯕꯔꯠꯅ ꯈꯤꯇꯪ ꯂꯥꯞꯇꯛꯅ ꯂꯩꯔꯤ ꯑꯩꯗꯤ ꯅꯪ ꯉꯁꯥꯏ ꯆꯠꯈꯤꯕꯗꯣ ꯃꯤꯍꯨꯟ ꯌꯥꯎꯗꯦꯕ ꯀ꯭ꯂꯥꯁꯀ ꯐꯖꯅ ꯌꯥꯎ ꯉꯝꯗꯦ ꯑꯩꯒꯤ ꯗꯗꯥꯅ ꯋꯥꯕꯤꯕꯁꯤꯗꯤ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯒ ꯊꯦꯡꯛꯁ ꯒꯣꯗ ꯅꯪꯅ ꯑꯩꯒꯤ ꯗꯗꯥꯕꯨ ꯑꯩꯒꯤ ꯐꯝꯗ ꯊꯦꯡꯅꯕꯤꯍꯟꯕꯒꯤ ꯋꯥꯡꯊꯣꯏꯕꯁꯨ ꯅꯣꯛꯏ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯅꯪꯕꯣ ꯀꯣꯛ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤꯅꯤ ꯗꯗꯥ ꯄꯩꯁꯥꯒ ꯌꯥꯎꯕ꯭ꯔꯣ
ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯈꯔ ꯆꯤꯜꯂꯦ ꯌꯥꯎꯔꯗꯤ ꯄꯤꯔꯝꯃꯣ ꯃꯃꯥꯅ ꯄꯤꯔꯛꯄ ꯄꯩꯁꯥꯗꯣ ꯂꯧꯊꯣꯛꯇꯨꯅ ꯁꯤ ꯂꯧꯔꯣ ꯇꯝꯐꯥ ꯍꯔꯥꯎꯅ ꯅꯨꯡꯁꯤꯕꯅ ꯑꯗꯣ ꯑꯩ ꯆꯪꯂꯒꯦ ꯃꯤ ꯎꯔꯗꯤ ꯐꯖꯗꯦꯕꯀꯣ ꯆꯪꯉꯣ ꯗꯗꯥ ꯍꯥꯟ ꯆꯠꯂꯣ ꯋꯥꯡꯊꯣꯏꯕꯁꯨ ꯔꯣꯕꯔꯠꯀ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯦ ꯇꯝꯐꯥ ꯃꯅꯥ ꯑꯗꯨꯋꯥꯏꯗ ꯉꯥꯏꯍꯥꯛ ꯊꯩꯖꯤꯜꯂꯒ ꯂꯩ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ ꯅꯣꯛꯂꯒ ꯇꯝꯐꯥ ꯅꯨꯄꯥꯗꯨꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯀꯨꯏꯗ꯭ꯔꯤꯌꯦ ꯆꯠꯂꯁꯤꯔꯥ ꯇꯝꯐꯥꯁꯨ ꯅꯨꯄꯥꯗꯨꯒ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯈꯔ ꯊꯦꯡꯉꯛꯄꯗꯅꯤ ꯅꯨꯄꯥ ꯑꯍꯨꯝ ꯋꯥꯡꯊꯣꯏꯕ ꯍꯣꯏꯒꯤ ꯊꯣꯡꯗꯨ ꯊꯤꯜꯂꯒ ꯀꯅꯥ ꯂꯩꯒꯦ ꯊꯣꯡ ꯁꯥꯡꯉꯣ ꯕꯤꯃꯣꯂꯥ ꯇꯨꯝꯂꯝꯕꯗꯩ ꯍꯧꯒꯠꯂꯒ ꯀꯅꯥꯅꯣꯅꯦ ꯊꯦꯡꯉꯀꯥꯟꯁꯤꯗ ꯆꯪꯁꯤꯜꯂꯒ ꯊꯣꯡ ꯍꯥꯡꯂꯤ ꯅꯪꯍꯧꯕ ꯅꯠꯇꯦ ꯅꯨꯄꯥꯁꯤꯡꯗꯣ ꯋꯥꯡꯊꯣꯏꯕꯕꯨ ꯐꯨꯕ ꯍꯧꯔꯛꯏ ꯏꯕꯨꯡꯉꯣ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯑꯃꯨꯛꯇ ꯉꯥꯏꯀꯣꯁꯦ ꯂꯣꯀꯦꯟꯒ ꯇꯝꯐꯥꯒꯁꯨ ꯀꯣꯟꯅ ꯊꯪꯅ ꯆꯪꯉꯛꯏ ꯇꯝꯐꯥꯗꯤ ꯀꯞꯂꯒꯇꯗ ꯂꯩꯔꯤ ꯂꯣꯀꯦꯟꯅ ꯅꯆꯥꯁꯦ ꯑꯩꯈꯣꯏ ꯋꯥꯔꯛꯄ ꯇꯥꯔꯦꯅꯦ ꯍꯥ ꯃꯃꯥ ꯅꯪꯅ ꯉꯝꯗ꯭ꯔꯕꯅꯤꯅ ꯁꯤ ꯍꯥꯏꯔꯒ ꯋꯥꯡꯊꯣꯏꯕꯕꯨ ꯐꯨꯕ ꯍꯧꯔꯛꯏ ꯕꯤꯃꯣꯂꯥꯅ ꯈꯥꯝꯅꯕ ꯍꯣꯠꯅꯔꯕꯁꯨ ꯉꯝꯗꯦ ꯃꯁꯥ ꯒ꯭ꯌꯥꯟ ꯇꯥꯔꯕꯁꯨ ꯋꯥꯡꯊꯣꯏꯕ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ ꯌꯥꯝꯅ ꯋꯥꯅ ꯂꯩ ꯇꯝꯐꯥ ꯆꯪꯁꯤꯜꯂꯛꯂꯒ ꯋꯥꯡꯊꯣꯏꯕꯕꯨ ꯃꯈꯣꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯥꯎꯁꯤꯜꯂꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯅꯪꯅꯁꯨ ꯑꯩꯕꯨ ꯃꯥꯡꯅꯕ ꯁꯤꯟꯕ ꯂꯣꯀꯦꯟ ꯕꯤꯃꯣꯂꯥꯗ ꯑꯣꯟꯁꯤꯜꯂꯒ ꯅꯆꯥꯅꯨꯄꯥꯁꯦ ꯄꯨꯂꯤꯁꯇ ꯄꯤꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯑꯃꯒꯤ ꯃꯈꯥ ꯄꯣꯟꯅ ꯃꯗꯨ ꯐꯥꯎꯕꯗꯤ ꯇꯧꯕꯤꯗ꯭ꯔꯕꯅꯤ ꯃꯈꯥ ꯇꯥꯅ ꯑꯩꯒꯤ ꯏꯆꯥꯗ ꯌꯦꯠꯄ ꯌꯥꯔꯣꯏ ꯍꯦꯛ ꯌꯦꯠꯂꯝꯃꯕ ꯍꯤꯡꯗ꯭ꯔ ꯈꯪꯉꯨ ꯕꯤꯃꯣꯂꯥ ꯂꯣꯀꯦꯟꯒꯤ ꯋꯥꯗꯨꯗ ꯁꯥꯎꯅ ꯑꯩꯁꯨ ꯃꯃꯥꯅꯤ ꯃꯃꯥ ꯑꯃꯒꯤ ꯃꯥꯡꯗ ꯏꯆꯥꯕꯨ ꯑꯁꯨꯝꯅ ꯇꯧꯕꯤꯕꯁꯦ ꯏꯆꯥꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯜꯂꯨꯔꯦ ꯅꯆꯥꯁꯤ ꯌꯨꯝꯗ ꯁꯥꯗꯨ ꯁꯥꯕ ꯅꯠꯇ꯭ꯔꯣ ꯂꯝꯗꯅ ꯂꯥꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯉꯁꯤ ꯃꯥꯅ ꯎꯅꯅꯤ ꯄꯨꯔꯒ ꯍꯨꯟꯗꯣꯛꯂꯒ ꯊꯝꯃꯝꯃꯕꯅꯤ ꯆꯦꯛꯁꯤꯜꯂꯨ ꯅꯆꯥꯁꯦ ꯁꯤꯗꯒꯤ ꯍꯦꯟꯖꯤꯜꯂꯗꯤ ꯍꯥꯠꯇꯣꯛꯀꯅꯤ ꯏज्ꯖꯠ ꯇꯥꯕꯤ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯛ 3 ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯄꯨꯔꯛꯀꯗꯕꯅꯤ ꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯕꯤꯃꯣꯂꯥꯗꯤ ꯃꯄꯨꯔꯣꯏꯕꯁꯨ ꯂꯩꯇ ꯇꯧꯐꯝ ꯈꯪꯗ ꯃꯆꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯍꯥꯏꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯃꯦꯝꯆꯥ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯃꯦꯝꯆꯥꯁꯨ ꯇꯥꯔꯗꯨꯅ ꯏꯆꯦ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯊꯣꯏꯕꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯑꯝꯇ ꯄꯨꯅꯕ ꯇꯧꯁꯤ ꯍꯩꯃꯥ ꯊꯣꯏꯕꯕꯨ ꯀꯩꯗꯧꯔꯒꯦ ꯆꯠꯂꯁꯤ ꯃꯦꯝꯆꯥꯅ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯄꯨꯔꯛꯂꯒ ꯋꯥꯡꯊꯣꯏꯕꯕꯨ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯈꯠꯂꯛꯂꯦ ꯉꯥꯛꯇꯨꯗ ꯄꯨꯡꯂꯥꯡ ꯂꯥꯡꯉꯤ ꯗꯣꯛꯇꯔꯁꯤꯡꯅ ꯅꯤꯡꯊꯤꯅ ꯌꯦꯡꯂꯕ ꯇꯨꯡ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ ꯉꯁꯤ ꯅꯣꯡꯃꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯒ ꯍꯌꯦꯡ ꯄꯨꯊꯅꯕ ꯇꯧꯔꯤ ꯃꯦꯝꯆꯥ ꯅꯪ ꯋꯥꯔꯝꯂꯅꯤ ꯍꯜꯂꯣ ꯑꯉꯥꯡꯈꯩꯁꯤꯒ ꯍꯌꯦꯡꯗꯣ ꯏꯕꯨꯡꯉꯣ ꯗ꯭ꯔꯥꯏꯚꯔꯁꯦ ꯊꯥꯔꯛꯂꯣ ꯐꯔꯦ ꯏꯆꯦ ꯑꯗꯣ ꯁꯤꯟꯒꯗꯤ ꯌꯥꯎꯔꯕ꯭ꯔꯣ ꯌꯥꯎꯔꯦ ꯃꯦꯝꯆꯥꯁꯨ ꯍꯟꯈ꯭ꯔꯦ ꯋꯥꯡꯊꯣꯏꯕ ꯉꯁꯥꯏꯈꯩ ꯇꯨꯝꯃꯝꯕꯗꯣ ꯃꯤꯀꯞ ꯊꯣꯔꯛꯏ ꯊꯣꯏꯕ ꯏꯆꯥ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯕꯨ ꯃꯀꯣꯡ ꯅꯣꯝꯂꯛꯏ ꯀꯩ ꯆꯥꯅꯤꯡꯒꯦ ꯏꯆꯥꯕꯣ ꯈꯨꯝꯗꯦ ꯃꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯄꯤ ꯇꯥꯔꯛꯏ ꯍꯩꯃꯥ ꯀꯞꯂꯕ꯭ꯔꯣ ꯅꯪꯕꯣ ꯀꯔꯤꯒꯤꯅꯣ ꯄꯥꯡꯗꯕꯗ ꯅꯨꯄꯥꯅꯕꯨ ꯏꯀꯥꯏꯗꯕ꯭ꯔꯣ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯀꯔꯣꯝꯗꯩꯅꯣ ꯈꯪꯗꯦ ꯔꯣꯕꯔꯠ ꯐꯤꯡꯅ ꯆꯪꯁꯤꯜꯂꯛꯏ ꯔꯣꯕꯔꯠ ꯏꯆꯥꯁꯤꯗ ꯂꯥꯛꯏꯕ꯭ꯔꯥ ꯔꯣꯕꯔꯠ ꯆꯪꯁꯤꯜꯂꯛꯂꯒ ꯍꯣꯏ ꯃꯥ ꯋꯥꯡꯊꯣꯏꯕꯒꯤ ꯅꯥꯛꯇ ꯐꯝꯂꯒ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯅꯥꯅ ꯍꯥꯏꯔꯛꯑꯦ ꯏꯅꯣꯝꯆꯥ ꯃꯦꯝꯆꯥꯅ ꯍꯥꯏꯔꯛꯄꯅꯤ ꯑꯩꯗꯤ ꯅꯪ ꯊꯥꯕꯜ ꯆꯠꯂꯨꯁꯦꯅ ꯍꯧꯕ ꯆꯪꯂꯨꯕꯅꯤ ꯍꯣꯁꯄꯤꯇꯥꯜ ꯄꯨꯈꯠꯀꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯂꯥꯛꯏꯅꯤ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯕꯤꯃꯣꯂꯥ ꯇꯞꯅ ꯔꯣꯕꯔꯠ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯅꯈꯣꯏ ꯑꯉꯥꯡꯅꯤ ꯍꯣꯏ ꯅꯨꯡꯁꯤꯅꯕꯁꯨ ꯊꯝꯗꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯃꯒꯨꯟ ꯌꯦꯡꯉꯨ ꯃꯥꯏꯊꯣꯡꯒꯤ ꯐꯖꯕ ꯄꯥꯝꯗꯕ ꯃꯤꯕꯨ ꯀꯅꯥ ꯂꯩꯕꯒꯦ ꯇꯧꯕ꯭ꯔꯇꯕꯨꯅꯦ ꯃꯥꯏꯊꯣꯡꯗ ꯆꯥꯕꯗꯤ ꯌꯥꯔꯣꯏ ꯃꯌꯥꯝꯅ ꯄꯥꯝꯅꯔꯤꯕꯁꯦ ꯏꯃꯨꯡ ꯀꯣꯏꯕ ꯍꯩꯕꯤ ꯅꯠꯇꯕ꯭ꯔꯅꯦ ꯑꯗꯨꯒꯨꯝꯕ ꯑꯣꯏꯅ ꯊꯤꯅꯤꯡꯉꯤꯀꯣ ꯏꯃꯥꯗꯤ ꯋꯥꯡꯊꯣꯏꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯏꯃꯥ ꯊꯥꯖꯗꯦ ꯏꯃꯥꯁꯨ ꯈꯪꯉꯤ ꯏꯆꯥ ꯂꯥꯟꯗꯦ ꯍꯥꯏꯕ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤ ꯇꯧꯔꯝꯃꯤꯅꯣ ꯏꯃꯥ ꯕꯤꯃꯣꯂꯥ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ ꯔꯣꯕꯔꯠꯇ ꯇꯝꯂꯤ ꯁꯥꯎꯔꯛꯏ ꯅꯨꯄꯥꯗꯣ ꯃꯆꯥꯅ ꯃꯔꯝ ꯆꯠꯂꯨꯗ꯭ꯔꯒ ꯑꯩꯈꯣꯏꯗ ꯇꯥꯏꯅꯔꯤꯕ ꯏꯃꯥꯁꯨ ꯈꯪꯂꯝꯅꯤ ꯑꯩꯈꯣꯏ ꯄꯨꯡ ꯀꯌꯥꯗ ꯍꯜꯂꯛꯏ ꯉꯟꯅ ꯍꯜꯂꯛꯑꯝꯅꯤ ꯑꯗꯨꯁꯨ ꯅꯨꯄꯤꯗꯨꯅ ꯆꯠꯂꯣꯅ ꯇꯥꯜꯂꯛꯏꯕ ꯌꯥꯔꯦꯁꯦ ꯇꯣꯛꯂꯣ ꯏꯃꯥꯁꯨ ꯈꯪꯉꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯣ ꯌꯨꯝꯗ putharaklei ꯅꯣꯡ ꯅꯤꯅꯤꯗꯤ ꯋꯥꯡꯊꯣꯏꯕꯁꯨ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯦ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯂꯩ ꯃꯤꯅꯕꯨ ꯐꯠꯇ꯭ꯔꯕꯗꯤ ꯉꯥꯡꯅꯕ ꯌꯥꯗꯦ
ꯏꯁꯣꯔꯗꯕꯨ ꯍꯥꯏꯖꯔꯒ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯇꯝꯐꯥꯒꯤ ꯃꯄꯥ ꯃꯆꯥꯗꯣ ꯂꯥꯛꯇꯨꯅ ꯂꯥꯏꯔꯕ ꯃꯃꯥ ꯃꯆꯥꯒꯤ ꯄꯨꯛ ꯊꯥꯛꯂꯤꯕ ꯍꯣꯇꯦꯜꯗꯣ ꯑꯃꯨꯛ ꯊꯨꯒꯥꯏꯕꯤꯔꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯀꯔꯤꯒꯤꯅꯣ ꯍꯣꯇꯦꯜꯗ ꯑꯗꯨꯝꯅ ꯇꯧꯒꯅꯣ ꯍꯟꯗꯛꯇꯤ ꯕꯤꯃꯣꯂꯥ ꯂꯣꯀꯦꯜꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯑꯩꯈꯣꯏ ꯂꯥꯟꯖꯔꯦ ꯗꯥꯗꯥ ꯏꯃꯥ ꯏꯆꯥꯒꯤ ꯊꯋꯥꯏ ꯍꯤꯡꯂꯤꯕ ꯍꯣꯇꯦꯜꯁꯤꯗꯗꯤ ꯑꯁꯨꯝꯅ ꯇꯧꯕꯤꯒꯅꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯋꯥꯡꯊꯣꯏꯕꯁꯨ ꯇꯝꯐꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯦ ꯍꯥꯏꯕꯇ ꯉꯥꯏꯔꯦ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯊꯋꯥ ꯁꯥꯗꯦ ꯃꯈꯥ ꯇꯥꯅ ꯅꯪ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯀꯅꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯝꯕ ꯁꯦꯜꯗꯣ ꯃꯈꯣꯏ ꯊꯧꯁꯥꯗꯤ ꯅꯠꯇ꯭ꯔꯥ ꯍꯥ ꯇꯝꯐꯥ ꯉꯁꯤꯐꯥꯎ ꯑꯩꯅ ꯀꯔꯤ ꯐꯠꯇꯕ ꯇꯧꯏ ꯅꯪꯅꯁꯨ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯗꯨꯒ ꯀꯩꯒꯤ ꯁꯦꯟꯅꯣ ꯀꯩꯁꯨ ꯇꯧꯗꯅ ꯁꯦꯟꯕꯨ ꯍꯦꯛꯇ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯑꯩ ꯂꯥꯟꯗꯦ ꯇꯝꯐꯥ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯂꯥꯏꯔꯕ ꯅꯪꯉꯣꯟꯗ ꯑꯩꯅ ꯂꯩꯒꯗꯕ ꯃꯥꯟꯕ꯭ꯔꯣ ꯀꯔꯦꯝꯅꯅꯁꯨ ꯅꯣꯛꯏ ꯇꯁꯦꯡꯅ ꯇꯨꯀꯠꯆꯩ ꯂꯥꯏꯔꯕ ꯅꯈꯣꯏꯁꯦ ꯁꯦꯟꯁꯨ ꯄꯤꯗꯕ ꯌꯥꯔꯣꯏ ꯂꯥꯛ 3ꯅꯤ ꯋꯥꯡꯊꯣꯏꯕ ꯁꯥꯎꯔꯛꯏ ꯈꯣꯟꯗꯨ ꯈꯔ ꯍꯧꯅ ꯂꯥꯏꯔꯕꯗꯤ ꯃꯤ ꯅꯠꯇꯕ꯭ꯔꯥ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯗꯕ ꯀꯅꯥ ꯂꯩꯒꯦ ꯅꯪꯁꯨ ꯃꯤꯑꯣꯏꯕꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕꯗ ꯑꯩꯅ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯏꯆꯥꯗ ꯇꯧꯔꯤꯕꯁꯤꯗꯤ ꯆꯨꯝꯂꯤꯕ꯭ꯔꯥ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯅꯤꯅ ꯃꯨꯛꯂꯤꯕꯗꯣ ꯂꯥꯏꯔꯕꯒꯤ ꯃꯔꯜ ꯆꯨꯞꯂꯒꯅꯤ ꯕꯗꯅꯥꯝ ꯁꯤꯔꯒ ꯁꯦꯟ ꯇꯥꯟꯕꯅꯤ ꯑꯗꯨꯁꯨ ꯑꯣꯛꯇꯕꯤ ꯑꯃꯒꯨꯝ ꯇꯝꯐꯥ ꯁꯥꯎꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯈꯨꯠ ꯊꯥꯅꯕ ꯍꯣꯠꯅꯩ ꯋꯥꯡꯊꯣꯏꯕ ꯈꯣꯡꯖꯦꯜ ꯊꯨꯅ ꯐꯥꯗꯨꯅ ꯇꯝꯐꯥꯗ ꯑꯣꯏꯅ ꯈꯨꯄꯥꯛ ꯊꯥꯖꯤꯜꯂꯤ ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯅꯝꯗꯨꯅ ꯍꯣꯇꯦꯜꯗꯨ ꯇꯪꯈꯥꯏ ꯃꯌꯥ ꯐꯥꯅ ꯊꯨꯒꯥꯏꯔꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥꯁꯤꯡꯗꯨ ꯐꯥꯗꯨꯅ ꯐꯨꯕ ꯍꯧꯔꯛꯄꯗ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯦ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ ꯔꯣꯕꯔꯠꯅ ꯀꯨꯟꯖꯣꯗ ꯃꯔꯤꯛ ꯆꯨꯝꯅ ꯂꯤ ꯀꯀꯥ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯈꯤꯁꯤ ꯑꯩ ꯋꯥꯡꯊꯣꯏꯕꯕꯨ ꯊꯦꯝꯒꯦ ꯑꯗꯨꯕꯨ ꯂꯣꯀꯦꯜꯒꯤ ꯃꯆꯥꯅꯨꯄꯤ ꯇꯝꯐꯥꯗꯤ ꯌꯥꯒꯅꯤ ꯊꯥꯖꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯀꯨꯟꯖꯣ ꯁꯥꯎꯒꯠꯂꯛꯏ ꯃꯆꯥꯕꯨ ꯁꯤꯠꯇꯅ ꯇꯧꯔꯛꯄ ꯊꯧꯑꯣꯡꯗ ꯄꯦꯟꯗꯕꯅꯤ ꯑꯩꯅꯗꯤ ꯃꯔꯨꯞ ꯑꯃꯒꯨꯝ ꯈꯜꯂꯒ ꯅꯆꯥ ꯏꯆꯥ ꯄꯤꯅꯁꯤ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯨꯡꯕꯨꯁꯨ ꯎꯐꯨꯟ ꯇꯥꯅ ꯂꯩꯈꯥꯏꯔꯝꯕ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯤꯉꯩ ꯃꯃꯥ ꯃꯆꯥꯅ ꯀꯌꯥꯗ ꯋꯥꯔꯝꯒꯗꯕ ꯔꯥꯅꯤꯗꯨ ꯋꯥꯗꯨ ꯇꯥꯔꯤꯕꯅꯤꯅ ꯁꯥꯎꯔꯛꯏ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯍꯧꯖꯤꯛꯅ ꯏꯆꯥ ꯃꯇꯤꯛ ꯆꯥꯔꯕ ꯀꯥꯟꯁꯤꯗ ꯃꯈꯣꯏꯒꯤ ꯃꯤ ꯑꯣꯏꯅꯤꯡꯂꯛꯄ ꯏꯆꯥꯗ ꯋꯥꯈꯤꯕꯒꯤ ꯆꯩꯅꯥꯗꯤ ꯃꯈꯣꯏꯗꯁꯨ ꯄꯤꯅꯤ ꯔꯣꯕꯔꯠ ꯏꯄꯥꯒ ꯊꯕꯛ ꯑꯃ ꯆꯠꯁꯤ ꯁꯤ ꯍꯥꯏꯔꯒ ꯃꯐꯤ ꯍꯣꯡꯂꯒ ꯊꯣꯛꯈ꯭ꯔꯦ ꯇꯧꯒꯦ ꯌꯥꯎꯅ ꯍꯥꯏꯒꯦ ꯌꯥꯎꯅꯁꯨ ꯏꯀꯥꯏꯕ ꯄꯤꯈꯤꯕ ꯈꯟꯊꯍꯧꯗꯕ ꯃꯤꯀꯨꯞꯇ ꯍꯥꯏꯈꯤꯕꯅꯤ ꯕꯦꯝ ꯋꯥꯡꯊꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯣ ꯑꯁꯦꯡꯕ ꯑꯣꯏꯅ ꯊꯥꯖꯔꯨꯕꯅ ꯀꯣꯜ ꯇꯧꯔꯛꯄꯅꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯄꯥꯏꯔꯨꯗꯦ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯅꯁꯨ ꯄꯥꯏꯗꯕꯅꯤ ꯉꯁꯤꯗꯤ ꯁꯣꯏꯈꯤꯕꯅ ꯐꯠ ꯄꯥꯏꯈꯠꯈꯤ ꯃꯤ ꯃꯆꯥꯗꯤ ꯌꯥꯝ ꯄꯣꯡꯉꯤꯀꯣ ꯀꯣꯜ ꯇꯧꯕꯒꯁꯦ ꯄꯥꯏꯕꯤꯗꯦꯀꯣ ꯍꯩꯅꯗ꯭ꯔꯕꯁꯨ ꯍꯩꯅꯗ ꯋꯥꯡꯊꯣꯏꯕ ꯅꯣꯛꯁꯤꯟꯅꯩ ꯁꯥꯎꯅꯨ ꯈꯔ ꯆꯤꯜꯂꯦ ꯑꯗꯨꯏꯅꯤ ꯆꯤꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩꯒꯁꯦ ꯅꯤꯡꯁꯤꯡꯗ꯭ꯔꯕ ꯃꯥꯜꯂꯤ ꯗꯗꯥ ꯅꯪ ꯏꯇꯟ ꯇꯟꯅ ꯋꯥꯡꯊꯣꯏꯕꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯈꯪꯉꯦ ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯝꯇ ꯎꯅꯁꯦ ꯋꯥꯡꯊꯣꯏꯕ ꯋꯥ ꯊꯩꯗꯣꯛꯂꯒ ꯊꯝꯃꯒꯦ ꯁꯣꯝꯗ ꯊꯕꯛ ꯈꯔ ꯆꯤꯜꯂꯤ ꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯀꯛꯊꯠꯂꯤ ꯀꯩ ꯀꯥꯟꯗꯕꯗ ꯑꯣꯏꯔꯣꯏꯗꯕ ꯊꯕꯛ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯔꯣꯕꯔꯠꯁꯨ ꯇꯥꯂꯛꯇꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ ꯑꯃꯨꯛ ꯐꯣꯟ ꯄꯥꯏꯕꯒꯁꯦ ꯍꯩꯇ꯭ꯔꯕ꯭ꯔꯣ ꯑꯩꯈꯣꯏ ꯁꯣꯝꯁꯤꯕꯣ ꯍꯥꯏꯔꯛꯑꯣ ꯑꯗꯨꯝ ꯑꯩ ꯂꯥꯛꯀꯦ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯁꯤ ꯇꯜꯂꯦꯗ ꯀꯅꯥꯅꯣꯝꯒ ꯆꯠꯂꯣ ꯅꯪꯒꯤꯗ ꯍꯥꯏꯗ ꯉꯝꯃꯗ꯭ꯔꯕ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥ ꯍꯣꯏꯗ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯁꯦ ꯇꯧꯕꯅꯤ ꯂꯣꯏꯁꯤꯜꯂꯝꯃꯨ ꯀꯌꯥꯝ ꯂꯨꯕ ꯊꯕꯛꯅꯣ ꯉꯁꯤ ꯆꯠꯇ꯭ꯔꯗꯤ ꯏꯌꯥꯃꯛ ꯌꯥꯗꯕ꯭ꯔꯕ ꯊꯝꯃꯦ ꯉꯥꯏꯔꯝꯃꯨ ꯂꯥꯛꯑꯒꯦ ꯑꯩ ꯕꯤꯠ ꯏꯔꯩ ꯂꯩꯇꯅ ꯐꯣꯟꯗꯨ ꯐꯃꯨꯡꯗꯨꯗ ꯂꯪꯁꯤꯜꯂꯒ ꯉꯥꯏꯍꯥꯛ ꯍꯤꯞꯂꯒ ꯂꯩ ꯔꯣꯕꯔꯠꯁꯨ ꯂꯥꯛꯂꯦ ꯋꯥꯡꯊꯣꯏꯕꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯗꯣ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯀꯩꯅꯣ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕꯣ ꯀꯌꯥꯝ ꯀꯨꯏꯗꯣꯏꯅꯣ ꯂꯣꯏꯁꯤꯟꯕꯕꯣ ꯁꯠ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯅꯤꯗꯨꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯏ ꯑꯩꯈꯣꯏ ꯏꯅꯣꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩ ꯅꯪ ꯉꯥꯎꯅꯤ ꯅꯪꯉꯣꯟꯗ ꯄꯤꯒꯦ ꯍꯥꯏꯔꯛꯏ ꯖꯨꯠ ꯆꯥꯕ ꯋꯥ ꯈꯔꯁꯨ ꯉꯥꯡꯉꯨꯗ ꯐꯥꯒꯤꯔꯣ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯍꯥ ꯐꯥꯒꯤꯔꯕ ꯔꯣꯕꯔꯠꯀꯤ ꯃꯅꯣꯝꯆꯥ ꯍꯣꯏ ꯌꯧꯔꯛꯄꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯒ ꯏꯃꯨꯡ ꯆꯪꯉꯛꯏ ꯏꯅꯣꯝꯆꯥ ꯄꯨꯔꯛꯑꯦꯗꯨ ꯅꯌꯥ ꯅꯨꯄꯥ ꯃꯅꯣꯝꯆꯥ ꯁꯅꯥ ꯅꯣꯛꯂꯒ ꯍꯩꯃ ꯍꯩꯃ ꯏꯌꯥꯗꯨꯔꯣ ꯁꯤꯕꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯋꯥꯡꯊꯣꯏꯕ ꯔꯣꯕꯔꯠꯇ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯛꯏ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯅꯪ ꯈꯛꯅꯤ ꯍꯣꯔꯦꯟ ꯔꯣꯕꯔꯠꯁꯨ ꯎꯅ ꯎꯅ ꯎꯁꯤꯟꯅꯗꯦ ꯑꯩꯈꯣꯏ ꯊꯣꯏꯕꯤꯗꯤ ꯀꯧꯊꯣꯔꯛꯑꯣ ꯋꯥꯡꯊꯣꯏꯕ ꯄꯥꯈꯠꯂꯞ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯑꯩ ꯆꯠꯂꯝꯃꯒꯦ ꯁꯣꯝꯗ ꯌꯥꯗꯕ ꯑꯃ ꯂꯩꯔꯦ ꯔꯣꯕꯔꯠꯅ ꯀꯨꯏꯔꯣꯏ ꯉꯥꯛꯇꯪꯅꯤ ꯀꯩꯅꯣ ꯏꯃꯨꯡꯗ ꯋꯥꯔꯤ ꯐꯠ ꯁꯥꯔꯨꯔ ꯂꯣꯏꯔꯦ ꯑꯩ ꯁꯥꯏꯐꯥꯎ ꯆꯠꯂꯨꯒꯦ ꯁꯥꯟꯅꯔꯝꯃꯣ
ꯑꯩ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯀꯦ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯒꯥꯔꯤꯗꯨ ꯐꯠ ꯊꯧꯔꯒ ꯂꯥꯛꯏ ꯂꯝꯕꯤꯗ ꯀꯅꯥ ꯆꯠꯂꯤ ꯌꯦꯡꯕ ꯅꯠꯇꯦ ꯆꯨꯝꯗ꯭ꯔꯤꯡꯅꯤ ꯂꯥꯛꯂꯤꯕꯗꯣ ꯒꯥꯔꯤꯗꯨꯁꯨ ꯊꯧꯔꯤꯕ꯭ꯔꯥ ꯊꯧꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯕ ꯅꯠꯇꯦ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯂꯩꯁꯥꯕꯤꯗꯨꯗ ꯊꯣꯝꯖꯤꯜꯂꯤ ꯑꯌꯣ ꯑꯃ ꯋꯥꯡꯊꯣꯏꯕ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜꯗ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯐꯠ ꯀꯨꯝꯊꯔꯛꯏ ꯏꯆꯟ ꯁꯣꯛꯄ꯭ꯔꯥ ꯃꯈꯣꯡꯗ ꯏ ꯈꯔ ꯊꯣꯛꯄꯗꯣ ꯄꯥꯏꯗꯨꯅ ꯌꯦꯡꯒꯦ ꯇꯧꯕꯗꯣ ꯐꯠ ꯍꯟꯗꯣꯛꯈ꯭ꯔꯦ ꯋꯥꯡꯊꯣꯏꯕꯁꯨ ꯏꯀꯨꯏ ꯀꯨꯏꯅ ꯁꯣꯛꯄꯗꯨꯗ ꯁꯨꯝ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯨꯁꯤꯔꯥ ꯕꯦꯝꯃꯅ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕ ꯅꯪꯂꯔꯣꯏꯌꯦ ꯀꯩꯁꯨ ꯁꯣꯛꯄ ꯅꯠꯇꯦꯗ ꯌꯥꯔꯅꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯠꯈ꯭ꯔꯦ ꯋꯥꯡꯊꯣꯏꯕꯁꯨ ꯑꯅꯤꯗꯨꯅ ꯆꯠꯈꯤꯕꯗ ꯍꯥꯏꯔꯞ ꯌꯦꯡꯍꯧꯏ ꯁꯤꯟꯊꯥ ꯕꯦꯝꯃꯅ ꯈꯪꯀꯧ ꯀꯧꯔꯛꯄꯅꯤ ꯁꯤꯟꯊꯥꯉꯥꯟꯕꯤꯁꯨ ꯉꯛꯅ ꯕꯦꯝꯃꯗ ꯌꯦꯡꯂꯒ ꯀꯩꯗꯧꯔꯒꯦ ꯕꯦꯝꯃ ꯇꯨꯡꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯉꯁꯥꯏ ꯅꯨꯄꯥꯗꯣ ꯁꯤꯟꯊꯥꯉꯥꯟꯕꯤꯅ ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯁꯔꯗꯣ ꯅꯠꯇ꯭ꯔꯣ ꯑꯣꯏꯔꯝꯃꯣꯏꯗ ꯁꯤꯗ ꯂꯥꯛꯀꯗꯕ ꯃꯤꯁꯨ ꯅꯠꯇꯦ ꯕꯦꯝꯃꯁꯨ ꯆꯤꯡꯅꯅ ꯑꯗꯨꯝ ꯂꯥꯛꯏ ꯋꯥꯗꯤ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯁꯣꯝꯗ ꯔꯣꯕꯔꯠꯅ ꯁꯥꯎꯅꯤꯡꯅ ꯆꯪꯉꯛꯏ ꯏꯃꯥ ꯋꯥꯡꯊꯣꯏꯕ ꯂꯥꯛꯇ꯭ꯔꯤꯕ ꯕꯤꯃꯣꯂꯥꯅ ꯅꯪꯒ ꯊꯕꯛ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯊꯣꯛꯃꯤꯟꯅꯈ꯭ꯔꯤꯗꯨꯗꯤ ꯑꯩ ꯍꯨꯟꯗꯣꯛꯑꯃ ꯆꯠꯈ꯭ꯔꯤꯅꯤ ꯐꯣꯟꯁꯨ ꯄꯥꯏꯗꯦ ꯏ ꯀꯥꯔꯛꯇꯣꯏꯅꯤ ꯃꯥ ꯔꯣꯕꯔꯠꯁꯨ ꯐꯅ ꯀꯨꯏꯅꯗꯤ ꯉꯥꯏꯖꯔꯝꯕꯅꯤ ꯂꯥꯛꯃꯟꯗꯕꯗꯨꯗ ꯆꯠꯈ꯭ꯔꯦ ꯁꯤꯟꯊꯥꯉꯥꯟꯕꯤ ꯍꯣꯏꯅ ꯆꯠꯈꯤꯕ ꯂꯨꯍꯣꯡꯐꯝꯗꯨꯒꯤ ꯃꯅꯥꯛ ꯈꯔ ꯅꯛꯅ ꯋꯥꯡꯊꯣꯏꯕ ꯒꯥꯔꯤ ꯈꯥꯝꯃꯒ ꯂꯩ ꯄꯨꯡꯗꯤ 7 ꯇꯥꯔꯛꯂꯦ ꯅꯨꯄꯤ ꯊꯤꯟꯕ ꯊꯣꯛꯅꯔꯛꯄ ꯃꯇꯥꯡꯅꯤ ꯕꯦꯝꯃꯒ ꯁꯤꯟꯊꯥꯒꯁꯨ ꯊꯤꯟꯕ ꯌꯥꯎꯅꯕ ꯍꯥꯏꯅ ꯊꯣꯛꯂꯛꯏ ꯁꯤꯁꯇꯔ ꯁꯤꯟꯊꯥꯉꯥꯟꯕꯤ ꯅꯠꯇ꯭ꯔꯣ ꯁꯤꯟꯊꯥꯉꯥꯟꯕꯤꯁꯨ ꯈꯪꯅꯕ ꯃꯥꯟꯕ ꯃꯤꯅ ꯀꯧꯔꯛꯄꯗ ꯍꯥꯏꯔꯞ ꯌꯦꯡꯂꯨꯏ ꯑꯦ ꯁꯔ ꯉꯝꯕ ꯅꯣꯛꯂꯒ ꯃꯤ ꯃꯥꯡꯁꯤꯗ ꯁꯔ ꯀꯧꯔꯛꯀꯅꯨꯗ ꯂꯨꯍꯣꯡꯕ ꯂꯥꯛꯏꯔꯣ ꯅꯣꯏ ꯊꯤꯟꯕ ꯌꯥꯎꯗꯣꯏꯔꯥ ꯌꯥꯎꯒꯦ ꯇꯧꯅꯤ ꯑꯗꯨꯗꯤ ꯑꯩꯒ ꯆꯠꯂꯁꯤꯗꯅ ꯅꯨꯄꯤ ꯑꯅꯤꯗꯨꯒ ꯉꯝꯕꯒ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯛꯂꯦ ꯂꯝꯕꯤꯗꯅꯤ ꯉꯝꯕꯅ ꯑꯁꯝꯕꯤꯅꯤ ꯍꯥꯏꯅ ꯊꯧꯔꯤꯕ ꯂꯝꯕꯤꯗꯣ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯈꯪꯕ ꯅꯠꯇꯦ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯇꯣꯡꯂꯤ ꯁꯤꯟꯊꯥꯉꯥꯟꯕꯤ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅ ꯀꯩꯅꯣ ꯍꯪꯉꯨ ꯉꯝꯕ ꯕꯦꯝꯃꯗ ꯍꯥꯏꯔꯞ ꯌꯦꯡꯉꯛꯏ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯤ ꯕꯣꯏꯐ꯭ꯔꯦꯟꯒ ꯁꯤꯟꯊꯥꯉꯥꯟꯕꯤ ꯉꯛꯅ ꯉꯝꯕꯗ ꯌꯦꯡꯂꯛꯏ ꯕꯦꯝꯃꯗꯤ ꯁꯤꯟꯊꯥꯗ ꯌꯦꯡꯂꯒ ꯅꯣꯛꯂꯛꯏ ꯁꯨꯝ ꯆꯝꯅ ꯍꯪꯕꯅꯤꯀꯣ ꯂꯥꯟꯅ ꯂꯧꯅꯒꯨꯝꯁꯦ ꯂꯩꯇꯤꯌꯦ ꯃꯈꯥ ꯇꯥꯗ ꯉꯝꯕ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯤ ꯃꯈꯣꯏꯅ ꯊꯧꯔꯤꯕ ꯂꯝꯕꯤꯗꯣ ꯌꯧꯕ ꯁꯨꯛꯅꯥꯏ ꯅꯥꯏꯗꯕꯗ ꯁꯤꯟꯊꯥꯉꯥꯟꯕꯤꯁꯨ ꯈꯪꯅꯤꯡꯅ ꯌꯧꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯌꯧꯔꯦ ꯂꯩꯔꯛ ꯑꯃꯗ ꯍꯥꯏꯖꯤꯜꯂꯒ ꯒꯥꯔꯤ ꯈꯥꯝꯈ꯭ꯔꯦ ꯀꯩꯗꯧꯔꯅꯣ ꯒꯥꯔꯤꯁꯤꯅ ꯑꯃꯨꯛ ꯉꯝꯕ ꯍꯥꯏꯔꯞ ꯀꯨꯝꯊꯔꯒ ꯌꯦꯡꯉꯤ ꯑꯁ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯕꯦꯝꯃꯅ ꯑꯩꯈꯣꯏ ꯃꯤ ꯀꯧꯔꯒꯦ ꯑꯗꯨꯗꯤ ꯊꯦꯡꯕ ꯌꯥꯔꯣꯏ ꯉꯥꯏꯈꯣ ꯏꯃꯥꯟꯅꯕ ꯑꯃ ꯀꯧꯒꯦ ꯃꯈꯣꯏ ꯌꯨꯝ ꯁ꯭ꯋꯥꯏꯗꯩꯅꯤ ꯉꯝꯕꯅ ꯀꯣꯜ ꯇꯧꯔꯒ ꯃꯃꯥꯟꯅꯕ ꯑꯃ ꯀꯧꯊꯣꯛꯂꯤ ꯕꯦꯝꯃꯅ ꯀꯩꯅꯣ ꯒꯥꯔꯤ ꯃꯆꯥꯁꯤꯗ ꯑꯃꯒ ꯂꯥꯛꯅꯤ ꯅꯪꯅ ꯏꯃꯥꯟꯅꯕꯁꯤꯒ ꯆꯠꯃꯤꯟꯅꯔꯣ ꯁꯤꯟꯊꯥ ꯄꯥꯈꯠꯅ ꯑꯩꯈꯣꯏꯅꯤ ꯇꯣꯡꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯆꯤꯡꯅꯔꯤꯔꯣ ꯁꯤꯟꯊꯥꯁꯨ ꯉꯝꯕꯅ ꯂꯥꯟꯅ ꯂꯧꯈꯤꯅꯤ ꯍꯥꯏꯅ ꯇꯨꯃꯤꯟ ꯂꯩꯔꯦ ꯕꯦꯝꯃ ꯍꯣꯏꯁꯨ ꯆꯠꯈ꯭ꯔꯦ ꯀꯩꯅꯣ ꯊꯦꯡꯗ꯭ꯔꯤꯕꯣ ꯉꯝꯕꯗꯤ ꯇꯥꯕ ꯅꯠꯇꯦ ꯐꯣꯟꯗ ꯃꯃꯥꯟꯅꯕ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯤꯅ ꯀꯧꯕꯗꯨ ꯃꯅꯥꯗ ꯍꯥꯞꯇꯦ ꯁꯤꯟꯊꯥ ꯄꯥꯈꯠꯂꯤ ꯉꯝꯕꯒꯤ ꯊꯧꯁꯥꯗꯕ ꯃꯑꯣꯡꯗꯨꯗ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯔꯤ ꯇꯥꯂꯛꯇꯨꯗ ꯁꯤꯟꯊꯥꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯔꯛꯏ ꯃꯥꯁꯨ ꯏꯈꯪ ꯈꯪꯅ ꯌꯦꯡꯂꯛꯄꯅꯤ ꯂꯥꯛꯑꯣ ꯅꯨꯄꯤ ꯅꯪ ꯅꯇꯣꯝꯇ ꯁꯔ ꯉꯝꯕ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯦ ꯋꯥꯡꯊꯣꯏꯕꯅ ꯁꯤꯟꯊꯥꯉꯥꯟꯕꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯏ ꯁꯤꯟꯊꯥꯗꯤ ꯋꯥꯒ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯍꯟꯗꯨꯅ ꯋꯥꯡꯊꯣꯏꯕ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯛꯏ ꯁꯔ ꯇꯨꯃꯤꯟ ꯂꯩꯌꯨ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗ ꯁꯤꯟꯊꯥꯉꯥꯟꯕꯤ ꯃꯈꯨꯠ ꯑꯅꯤꯗꯣ ꯁ꯭ꯔꯨ ꯅꯩꯔꯒ ꯂꯩꯈ꯭ꯔꯦ ꯅꯣꯏ ꯂꯨꯍꯣꯡꯕꯗꯣ ꯀꯩ ꯂꯝꯗꯨꯅ ꯊꯤꯟꯗꯣꯏꯁꯦ ꯁꯤꯟꯊꯥꯉꯥꯟꯕꯤ ꯀꯤꯅ ꯇꯞꯅ ꯊꯥꯡꯃꯩꯕꯟ ꯀꯩꯅꯣ ꯑꯗꯨꯒ ꯃꯣꯏꯔꯥꯡꯂꯣꯝꯗ ꯆꯠꯂꯤꯅ ꯆꯦꯜꯂꯒꯦ ꯀꯥꯏꯅ ꯇꯧꯔꯤꯔꯕ ꯁꯤꯟꯊꯥꯉꯥꯟꯕꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯑꯒ ꯉꯛꯄꯒꯤ ꯃꯑꯣꯡꯗ ꯍꯥ ꯃꯣꯏꯔꯥꯡꯗ ꯑꯃꯨꯛ ꯑꯀꯣꯏꯕꯗꯨ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯉꯤ
ꯍꯣꯏ ꯃꯣꯏꯔꯥꯡ ꯅꯠꯇ꯭ꯔꯒ ꯂꯝꯕꯤ ꯈꯪꯗꯕꯩ ꯑꯣꯏꯖꯥꯠꯂꯥ ꯍꯟꯗꯛꯇꯤ ꯁꯤꯟꯊꯥꯉꯥꯟꯕꯤ ꯈꯨꯝꯃꯛꯇ꯭ꯔꯦ ꯇꯨꯃꯤꯟ ꯐꯝꯂꯒ ꯂꯩ ꯁꯣꯝꯗ ꯉꯝꯕꯁꯨ ꯍꯔꯥꯎꯅ ꯅꯣꯏꯗ ꯑꯣꯏꯅ ꯊꯩꯔꯛꯑꯒꯦꯀꯣ ꯊꯝꯃꯦ ꯑꯗꯨꯗꯤ ꯐꯣꯟꯗꯣ ꯊꯝꯂꯒ ꯄꯣꯀꯦꯠꯇ ꯃꯈꯨꯠꯇꯣ ꯍꯨꯝꯂꯒ ꯑꯣꯟꯊꯣꯔꯛꯄꯗ ꯁꯤꯟꯊꯥꯉꯥꯟꯕꯤ ꯂꯩꯔꯝꯗꯕꯗ ꯉꯛꯅ ꯑꯀꯣꯏꯕꯗ ꯀꯣꯏꯊꯤ ꯊꯤꯔꯤ ꯐꯪꯂꯛꯇꯕꯗꯨꯗ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯔꯤ ꯎꯄꯥꯏ ꯂꯩꯇꯦ ꯐꯅ ꯀꯨꯏꯅ ꯊꯤꯔꯕ ꯃꯇꯨꯡ ꯃꯥꯁꯨ ꯍꯜꯂꯛꯏ ꯁꯣꯝꯗ ꯁꯤꯟꯊꯥꯉꯥꯟꯕꯤꯁꯨ ꯋꯥꯡꯊꯣꯏꯕꯅ ꯃꯌꯨꯝ ꯊꯝꯂꯝꯂꯦ ꯈꯪꯅꯩ ꯆꯥꯅꯩ ꯍꯥꯏꯗꯅ ꯅꯨꯃꯤꯗꯥꯡ ꯒꯥꯔꯤꯗ ꯄꯪꯇꯣꯡ ꯇꯣꯡꯒꯅꯨ ꯌꯨꯝꯗ ꯆꯪꯒꯦ ꯇꯧꯔꯝꯕ ꯁꯤꯟꯊꯥꯉꯥꯟꯕꯤ ꯑꯃꯨꯛ ꯂꯦꯞꯄꯒ ꯂꯩꯈ꯭ꯔꯦ ꯑꯩ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯅꯪ ꯆꯦꯜꯂꯝꯅꯤ ꯑꯗꯨꯝ ꯅꯪꯅ ꯊꯥꯖꯅ ꯐꯩ ꯀꯥꯏꯅ ꯈꯜꯂꯤꯕ ꯃꯤꯡꯗꯨ ꯃꯄꯨꯡ ꯐꯥꯅ ꯀꯧꯗ꯭ꯔꯦ ꯑꯃꯨꯛ ꯂꯦꯞꯂꯒ ꯐꯔꯦ ꯆꯪꯉꯨ ꯅꯨꯄꯤꯗꯨꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗꯕꯤ ꯆꯠꯈ꯭ꯔꯦ ꯋꯥꯡꯊꯣꯏꯕ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ ꯒꯥꯔꯤ ꯈꯥꯝꯃꯝꯃꯒ ꯆꯪꯉꯛꯄꯅꯤ ꯕꯤꯃꯣꯂꯥꯅ ꯕꯦꯕꯥ ꯁꯤꯗ ꯂꯥꯛ ꯃꯃꯥꯏ ꯃꯥꯛ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ ꯋꯥꯡꯊꯣꯏꯕ ꯀꯩꯗꯧꯔꯒꯦ ꯃꯥ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ ꯊꯦꯡꯉꯀꯥꯟꯁꯤꯗ ꯔꯣꯕꯣꯠ ꯍꯨꯟꯗꯣꯛꯂꯝꯃꯒ ꯆꯠꯈꯤ ꯍꯥꯏꯁꯦ ꯅꯪ ꯀꯗꯥꯏ ꯂꯩꯔꯨꯏ ꯋꯥꯊꯤ ꯇꯧꯔꯗꯤ ꯋꯥꯖ ꯇꯥꯔꯦꯗꯅ ꯉꯥꯏꯈꯣ ꯑꯇꯩ ꯂꯥꯏꯔꯤ ꯅꯪ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯕꯅꯤ ꯂꯥꯡ ꯐꯥꯡ ꯇꯧꯒꯅꯨꯀꯣ ꯀꯀꯥ ꯁꯥꯎꯔꯛꯀꯅꯤ ꯀꯨꯟꯖꯣꯗ ꯉꯛꯅ ꯌꯦꯡꯉꯛꯏ ꯋꯥꯡꯊꯣꯏꯕꯗꯣ ꯀꯀꯥ ꯋꯥ ꯃꯈꯥ ꯇꯥꯒꯅꯨ ꯆꯠꯂꯣ ꯄꯣꯊꯥꯔꯨꯔꯣ ꯋꯥꯡꯊꯣꯏꯕ ꯋꯥ ꯉꯥꯡꯂꯝꯗ ꯆꯪꯉꯛꯏ ꯐꯤ ꯍꯣꯡꯗꯣꯛꯇꯅ ꯇꯨꯝꯊꯒꯦ ꯇꯧꯕꯒ ꯀꯣꯜ ꯑꯃ ꯂꯥꯛꯄꯗꯣ ꯌꯦꯡꯂꯤ ꯄꯦꯜꯂꯦꯗꯀꯣ ꯑꯩꯗꯤ ꯄꯥꯏꯗ ꯌꯥꯗꯕꯩ ꯄꯥꯏꯈꯠꯂꯒ ꯀꯩ ꯄꯥꯝꯒꯦ ꯆꯒꯠ ꯀꯣꯜ ꯇꯧꯔꯛꯀꯅꯣ ꯇꯝꯐꯥꯅ ꯂꯨꯍꯣꯡꯕꯩ ꯃꯇꯝ ꯂꯦꯞꯄꯦ ꯑꯗꯣ ꯍꯩꯖꯤꯡꯄꯣꯠꯀꯤ ꯄꯣꯠꯇꯣ ꯈꯔ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯍꯟꯁꯤꯀꯣ ꯃꯤ ꯃꯃꯥꯡꯗ ꯗꯣꯛꯇꯔꯒꯤ ꯅꯨꯄꯤꯅꯤ ꯂꯩꯅꯖꯒꯦꯕ ꯍꯥꯏꯒꯗꯕ ꯋꯥꯗꯣ ꯂꯣꯏꯔꯕꯣ ꯇꯝꯐꯥ ꯁꯥꯎꯅꯤꯡꯅ ꯃꯌꯥꯝ ꯃꯥꯡꯗ ꯄꯨꯔꯛꯇꯕ ꯌꯥꯗꯕꯩ ꯃꯑꯣꯡꯗ ꯄꯨꯔꯛꯄꯗꯨꯔꯣ ꯅꯪ ꯄꯥꯝꯃꯤꯁꯦ ꯑꯩ ꯌꯣꯟꯒꯦ ꯍꯥꯏꯔꯕ ꯅꯥꯄꯟꯗ ꯀꯥꯔ ꯂꯩꯕ꯭ꯔꯥ ꯅꯪꯁꯦ ꯅꯪꯒꯤ ꯀꯣꯛꯇꯣ ꯑꯁꯥꯎ ꯑꯔꯝ ꯄꯥꯝꯂꯒ ꯀꯅꯥꯒꯅꯣ ꯍꯣꯡꯉꯣ ꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯁꯥꯎꯅ ꯊꯝꯈ꯭ꯔꯦ ꯑꯁꯥꯎꯕꯗꯨ ꯐꯥꯊꯕ ꯑꯣꯏꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯤ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯕꯅꯤ ꯃꯅꯥꯛꯇ ꯂꯩꯕ ꯐꯣꯟꯗꯣ ꯑꯃꯨꯛ ꯄꯥꯏꯈꯠꯂꯒ ꯐꯣꯇꯣ ꯑꯃ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯒ ꯃꯃꯣꯟ ꯅꯣꯛꯂꯛꯏ ꯀꯨꯏꯔꯦ ꯋꯥꯡꯊꯣꯏꯕꯒꯤ ꯃꯥꯏꯊꯣꯡꯗ ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯃꯤꯅꯣꯛ ꯅꯣꯛꯇꯅ ꯉꯁꯤꯗꯤ ꯅꯍꯧꯅꯅ ꯆꯤꯝꯕꯥꯜ ꯊꯣꯛꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯃꯒꯨꯟ ꯂꯩꯃꯜꯂꯦ ꯅꯪꯒꯤ ꯃꯤꯅꯣꯛ ꯑꯁꯨꯛ ꯆꯝꯕ꯭ꯔꯥ ꯑꯉꯟꯕ ꯑꯌꯨꯛꯅꯤ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯦ ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯏ ꯕꯤꯃꯣꯂꯥꯅ ꯊꯣꯏꯕꯥ ꯀꯩꯅꯣ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ ꯋꯥꯡꯊꯣꯏꯕ ꯃꯁꯥ ꯅꯥꯟꯅ ꯂꯤꯠꯂꯨꯕ ꯐꯣꯔꯃꯦꯜ ꯁꯔꯠꯇꯣ ꯃꯊꯨꯞ ꯅꯥꯏꯅ ꯊꯦꯛꯀꯠꯂꯤ ꯃꯁꯥ ꯅꯥꯟꯅ ꯃꯇꯣꯝꯇꯁꯨ ꯑꯁꯣꯏꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯖꯔꯤ ꯍꯣꯁꯄꯤꯇꯥꯜꯅꯤ ꯏꯃꯥ ꯍꯧꯖꯤꯛ ꯄꯨꯡ ꯉꯟꯃꯟꯗ꯭ꯔꯣ ꯄꯨꯡ 6 ꯐꯥꯎꯕ ꯇꯥꯗ꯭ꯔꯤ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯒꯥꯔꯤꯗꯨꯗ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯅ ꯌꯦꯡꯉꯤ 6 ꯇꯥꯗ꯭ꯔꯤꯕꯗꯨꯗ ꯃꯁꯥ ꯃꯇꯣꯝꯇꯁꯨ ꯅꯣꯛꯅꯤꯡꯂꯛꯏ ꯑꯩ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩꯕ ꯍꯣꯏ ꯑꯗꯨꯗꯤꯅꯦ ꯆꯥꯛꯁꯦ ꯈꯔ ꯈꯖꯤꯛ ꯆꯥꯔ ꯆꯠꯂꯨꯀꯣ ꯕꯤꯃꯣꯂꯥ ꯊꯣꯛꯈꯤꯕꯒ ꯋꯥꯡꯊꯣꯏꯕ ꯏꯕꯦꯝꯃꯗ ꯑꯣꯟꯁꯤꯜꯂꯒ ꯅꯦꯅꯦ ꯆꯥꯛꯇꯤ ꯊꯦꯡꯉꯅꯤ ꯄꯨꯛ ꯊꯟꯕ ꯌꯥꯕ ꯀꯩꯅꯣꯝꯇ ꯁꯦꯝꯕꯤꯔꯛꯑꯣ ꯍꯣꯏ ꯅꯦꯅꯦ ꯁꯦꯝꯕꯤꯔꯛꯂꯒꯦ इबेमन सेमलकपा बनाना शेक तो खरा थकलगा वांगथोइबसु थोख्रे कुंजोना करी थबकनी हाइगे तैमा थोइबन चटलिसिबो हो ममाना बसुननी लोइरगा हॉस्पिटल दा अमु चनी न हाइरमी युमदगी ngantana थोरकपनिना हॉस्पिटल चटपसु ngनमनमना लमीदंगा गाड़ी दो खामदुना फोन येंगलगा ले काय चटलुगे हाइनो असुगन्ना वांगथोइबा ngangliba maikeiduda onthokलाga yengi nangoire kai chaloino nangbo lakshmi kai khangda gari do hanglaga phathekda kakhalak-tuna phamjilli hospital chatoira sauningum su to wangthoiba do wangang basu ngamdagum to tumin yinglaga le chatoire di chalase chatloi haiba sungamda gari do thoraga lakshmi ga loinana hospital tamna lai ngambadu bu lamdau zalane
Idap tapna hairakpani Lakshmina Wangthoibana tahauraduna Kai chani hainage Natida Aikhoini wam hainaba adugini Oh aikhoigadi khangbiya da salo Kona khangoda Wangthoibasu wadu makha tarudre Gari du hospital tamna thaurakle Yobaga melwat lomda changsilaktuna Kanamta hanna yinglandabi thuna maglai Good morning sir Hai badu taba nate akoi badu ko ying lagale Nurse to amuka hanjinna Good morning sir Hadakti Wangthoiba taraduna morning khakta ma hairamlaga nage loina duna yingli Pinky na Sir kana thirino Wangthoiba nokpet tawraga Kana suthidida Noi ngasigi breakfast tawrabo Ahoy luxury sir Oh Mel Elven gi file do umti yingi Nurse nupi do file do Wangthoiba da piri Sinthangan mi do private clinic amada purin hai Patient amagi record yinglambani Wangthoiba do Nurse anina sinthangan bigi wari haudorakpada tawramba thabak do ngahak leptuna nursing do da yingli Horenam ta changusira Wangthoiba khangdaba saraga Noisida yawba sinthangan bi haiba nupidura hairise Hoi mani sir Wangthoiba khara khazi khangningna Tokhraba mabo Hoi tokre tha mangukti pharamlani sir Oh sawnaba yawbra Mana toklidi kay maramgino khangbra Khangdi sir adudi khoiso Wangthoiba ngasa ayuktagi charam thaklam khangdana lakpado Hawjiktada masa khangson sonbagum tawi Wa adudi makha tarudre ngak hospital da leiraga thorakpada cafe imda changlaga coffee im lawduna thakli Aizuni chielagi khana chatpani kamai tawrino ai tasingna ma leiramdubado Ngambada hairibado Wangthoibasu masakti uhanda nakanamda onthoktuna phamlaga leibani Lakshmi noklaga Nangna sinthangan bi ahina Wangthoiba tarine dudi Lakshmi ga ngambaga warido sana sana nokli Chalajira ai su yumda thabak khra lehoba swaida kuina phamba yaba nattine thoklasi Ani du thokraba matung nokphet tawra I Wangthoiba do achamba minok nate Coffee do amuktang chinglaga leithorakpada khangna masado tungda khazighalli Bem noklaga Dada thabam chatminaruse haige tongni Aidi sida layedi nang kamai khangiba Dada na layba mafam khuding aina khangdaba matas laytana Hadakti Wangthoiba su khumde tumin onthoklaga coffee do tumak thakli Lao hairaga Wangthoiba saurap tawna Aina layise hospital ni Aduga aina nanga chatpase mina lana lawgani lakana sida Bem du makhon khasik tapthana Please dada aigi mateng amta pangbiyo Baba do ngarang sawnabadagi yum thadokla chatkre Hawjik mafam amda lay hai lawba laon hairi aigi di chatminadaba ibung su leite Dada bu ibung makni khalaga haizabani Mamittu tapna ushilaga wakhal nga khalli Kona tapna hoi haina ani do Bemna takwa mafamduda lakminare Hoi yori mi tharo Phone da sanariba warido Wangthoiba karino haiba gyan tadrabaso Masada chingnaba amadi phawbugum tawre Bemsu Wangthoiba da amu onsilaga Balance yawriba dadage Hoi kana tawge haino Aigi sa network yadraba aduini mimda tawge Chingnadana phone do pirai hek pirakpaga makhoigi mangda miyoi khara lepsilaga gari do khamjalai Leiramliba nupa singduda amuktang yenglaga Wangthoiba gari dagi makok kharisi nontharaga Marup sing kedoba yawrage Kumbagam tahango kedoba yawrazano Wangthoiba su kumge tawbaga magi phone do call lakpada bem da yengduna Piro Bem nupa singduda haipet yenglaga phone do Wangthoiba da pirakpani Wadi ngangda phone dum na da thamlaga wa ngangda thawai sasada mu thamkre Dada kanano Nupido na hairiba wada khumde Gari do thawna ba tawri Madawduda leiramliba nupa singdu sawna Mi usidrene
ꯋꯥꯡꯊꯣꯏꯕ ꯒꯥꯔꯤꯗꯣ ꯍꯣꯔꯟ ꯀꯟꯅ ꯈꯣꯡꯗꯨꯅ ꯊꯧꯖꯤꯜꯂꯛꯏ ꯍꯟꯗꯣꯛꯈ꯭ꯔꯦ ꯂꯩꯔꯝꯂꯤꯕꯁꯤꯡꯗꯣ ꯗꯗꯥ ꯑꯝꯇ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯈꯨꯝꯗꯦ ꯅꯨꯄꯥꯗꯣ ꯃꯥꯏꯊꯣꯡꯗ ꯑꯁꯥꯎꯕ ꯑꯃꯗꯤ ꯂꯣꯏꯅꯩ ꯀꯩꯅꯣꯝ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯦꯕ ꯃꯣꯏꯒꯤꯁꯦ ꯍꯟꯗꯛꯇꯤ ꯋꯥꯡꯊꯣꯏꯕꯅ ꯁꯥꯎꯅ ꯒꯥꯔꯤꯗꯣ ꯈꯥꯝꯃꯤ ꯀꯨꯝꯃꯣ ꯀꯩꯒꯤꯅꯣ ꯁꯨꯝ ꯍꯥꯏꯕꯅꯤ ꯊꯦꯡꯉꯤ ꯌꯨꯝꯗ ꯊꯤꯟꯕꯤꯔꯣ ꯅꯨꯄꯤꯗꯨꯁꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯋꯥ ꯉꯥꯡꯗ ꯑꯅꯤꯗꯣ ꯄꯥꯔꯀꯤꯡ ꯇꯝꯅ ꯒꯥꯔꯤ ꯊꯧꯔꯛꯏ ꯀꯨꯝꯃꯣ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯅꯣ ꯂꯩꯍꯧꯕ ꯉꯝꯃꯣꯏ ꯑꯩ ꯊꯕꯛ ꯃꯥꯏ ꯄꯥꯛꯇꯕꯒꯤ ꯁꯥꯎꯅꯤꯡ ꯂꯩꯕꯅꯤ ꯋꯥꯡꯊꯣꯏꯕꯒꯤ ꯃꯑꯣꯡꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯕꯅꯤ ꯕꯦꯝꯃꯅ ꯐꯝꯂꯤꯕ ꯔꯣꯝꯒꯤ ꯊꯣꯡꯗꯨ ꯐꯠ ꯍꯥꯡꯗꯨꯅ ꯏꯟꯊꯣꯛꯈ꯭ꯔꯦ